Kamdong District K Namli Wangli Amade Choro de Chatharakiba attack ado excellent force na Chatharakpa cross border terrorism ki Thouong haina Hanagi Chief Minister Nong Thomam Biren Fonduruklei social media da Thagalakpa post amata wafam asi Fondukladuna Mana Makhatana hai Mapan Lebaktagi Chang Chatharakliba ka henba Thouong sing ase lamdam ase yellow furup sing na thengnaduna adumuk lakli Isu ase mapung fana loishinduna amade border security kankhat handuna Jackson Thorang Lakotjiba Fauba lamdam asida Tangdulai taba hanjin hanba kaidung ngamloi border area sing ase ngak shenabagi dambak central amasung state force animang deploy tawgadabani amade lamdam asegi micham yam mapung fana ngak sehengadabate matam adu khaktada lamdam asida tungpoina tangdulai taba hanjin hanba ngamgane lamdam asegi miyam naso isagi lam identity amade tunglam chat ngak nabagi damak amatu aina punsin bagi tangai fadabalai loidana Manipuri gi apun bagi saktam da singnarakliba sing ase thengnaminarasi hainaso mangna makhatana Fonduruklei